ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯀꯅꯥ ꯑꯃꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯛ ꯋꯥꯅ ꯍꯧꯔꯛꯄ ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯋꯥꯔꯕ ꯃꯈꯩ ꯋꯥꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯂꯒ ꯈꯔ ꯃꯈꯩ ꯑꯋꯥꯕ ꯐꯔꯒꯅꯤ, ꯅꯨꯡꯉꯥꯏꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯍꯥꯛꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ꯫ ꯏꯟꯗꯣꯟ ꯑꯃꯨꯕꯤ ꯃꯁꯥ ꯑꯗꯨ ꯈꯔ ꯅꯥꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤꯅ ꯀꯟꯅ ꯏꯁꯧ ꯂꯥꯡꯂꯦ꯫ "ꯍꯣ ꯉꯝꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ, ꯀꯅꯥꯒꯤ ꯑꯅꯥꯕꯒꯤ ꯁꯦꯕꯥꯅꯣ ꯍꯧꯖꯤꯛꯄꯣ? ꯀꯨꯝ ꯂꯩꯅꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯣꯡꯃꯇ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯀꯧꯕ ꯅꯨꯃꯤꯠ ꯑꯝꯇ ꯌꯥꯎꯗꯦ꯫ ꯂꯣꯛ ꯑꯁꯤꯅ ꯈꯨꯅꯤꯡꯉꯤ ꯈꯪꯗꯦ ꯈꯨꯅꯤꯡꯗꯦ ꯈꯪꯗꯦ ꯑꯍꯨ ꯑꯍꯨꯅ ꯐꯨꯔꯛꯑꯅꯤ꯫ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤꯅꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯔꯦꯗꯀꯣ"꯫ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯑꯃꯨꯕꯤꯗꯨ ꯂꯣꯛ ꯑꯃꯨꯛ ꯀꯪꯈꯨ ꯈꯨꯔꯛꯏ꯫ ꯂꯣꯛ ꯈꯨꯔꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯔꯨꯕꯤ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯁꯥꯎꯒꯠꯂꯤ꯫ "ꯑꯃꯨꯛ ꯈꯨꯔꯛꯑꯦ ꯇꯨ, ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇꯕꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯅꯥꯀꯣꯡꯁꯦ ꯁꯤꯡꯖꯥ ꯌꯩꯔꯦ ꯑꯩꯗꯤ꯫ ꯃꯥꯒꯤꯁꯦ ꯆꯨꯝꯅ ꯅꯥꯕ ꯅꯠꯇ꯭ꯔꯦ, ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯑꯃ ꯄꯛꯄ ꯑꯃ ꯌꯥꯎꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦꯗ꯫ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯁꯤꯒꯦ ꯍꯥꯏꯔ ꯀꯣꯛ ꯁꯤꯈꯤꯒꯦ ꯂꯩꯇꯦꯕ꯫ ꯄꯦꯜꯂꯕꯅꯤꯀꯣ ꯑꯔꯨꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯂꯥꯡꯂꯦꯟ ꯐꯪꯉꯤ, ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯅꯥꯕꯤ ꯑꯁꯤꯒꯤ ꯁꯦꯕꯥ ꯑꯃꯨꯛꯁꯨ ꯌꯥꯎꯁꯜꯂꯛꯏꯕꯅꯤꯗꯣ"꯫ ꯑꯃꯨꯕꯤꯗꯨ ꯑꯃꯨꯛꯀꯁꯨ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯔꯨꯕꯤꯗꯤ ꯇꯤꯡ ꯂꯥꯎꯅ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯃꯅꯦꯝꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏ, "ꯀꯔꯤ ꯂꯣꯛꯈꯨ ꯆꯥꯛꯈꯨꯅꯣ? ꯈꯔ ꯈꯨꯔꯕꯗꯤ ꯌꯥꯔꯦ, ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯅꯤꯡꯕ? ꯂꯣꯛ ꯈꯨꯔꯤꯕ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯣ ꯇꯥꯅꯤꯡꯗ꯭ꯔꯦ, ꯌꯥꯔꯦ, ꯈꯨꯔꯛꯑꯅꯨ, ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇ꯭ꯔꯣ?" ꯅꯥꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯅꯥꯔꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯑꯌꯨꯛ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯄꯤꯖꯕ ꯑꯁꯤ ꯈꯛꯇꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯇꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯇꯧꯕ ꯅꯠꯇꯦ꯫ ꯑꯃꯨꯕꯤ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯋꯥ ꯉꯥꯡꯖꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯛ ꯀꯪꯈꯨ ꯈꯨꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯁꯣꯏꯗꯅ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯍꯤꯗꯥꯛ ꯐꯥꯎꯕ ꯐꯨꯠꯇꯨꯅ ꯁꯦꯝꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯃꯧ ꯅꯨꯄꯤꯅ ꯆꯪꯂꯛꯇꯨꯅ ꯉꯥꯡꯂꯔꯤꯕ ꯑꯗꯨ ꯃꯍꯥꯛ ꯇꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯑꯔꯨꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯍꯦꯛ ꯃꯈꯥ ꯇꯥꯅ ꯂꯣꯛ ꯈꯨꯔꯛꯑꯕ ꯅꯪ ꯌꯦꯡꯉꯨ, ꯅꯆꯤꯟꯕꯥꯅ ꯑꯗꯨꯝ ꯃꯦꯟꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯂꯣꯛ ꯈꯨꯅꯤꯡꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯨꯒꯦ ꯍꯥꯏꯔꯗꯤ ꯐꯤ ꯑꯃꯅ ꯈꯨꯝꯖꯤꯜꯂꯒ ꯈꯨꯕ ꯀꯩꯗꯧꯒꯦ? ꯑꯩ ꯌꯥꯝꯅ ꯍꯩꯅꯔꯛꯑꯣꯏꯗꯧꯔꯤ꯫ ꯑꯩꯅ ꯍꯤꯗꯥꯛ ꯐꯨ ꯑꯗꯨ ꯊꯛꯀꯅꯨ ꯊꯛꯀꯅꯨ ꯍꯥꯏꯕꯗꯨꯗ ꯌꯥꯕ ꯀꯧꯕ ꯈꯤꯠ ꯂꯩꯇꯦꯅꯦ꯫ ꯁꯪꯒꯣꯏ ꯑꯁꯤꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯍꯤꯗꯥꯛ ꯐꯨꯗꯨ ꯆꯤꯡꯗꯨꯅ ꯌꯥꯝ ꯊꯛꯈꯤꯅꯤ꯫ ꯃꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯍꯥꯏꯕꯗ ꯇꯥꯖꯕꯗꯤ ꯑꯗꯨꯅꯤ꯫ ꯂꯣꯛꯀ ꯈꯨꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯈꯨꯒꯦ ꯍꯥꯏꯔꯒꯅꯅꯦ ꯐꯤ ꯑꯃꯅ ꯈꯨꯝꯖꯤꯜꯂꯒ ꯈꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯃꯨꯕꯤ ꯃꯁꯥ ꯂꯣꯛ ꯈꯨꯅꯤꯡꯂꯤꯕ ꯑꯗꯨ ꯐꯥꯎꯕ ꯃꯅꯤꯡ ꯇꯝꯅ ꯈꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯆꯤꯟ ꯑꯗꯨꯗ ꯁꯣꯟꯖꯍꯧꯏ꯫ "ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ, ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯗꯀꯣ꯫ ꯑꯁꯨꯛ ꯄꯨꯛꯆꯦꯟꯕ ꯑꯩꯅ ꯇꯧꯒꯗꯕ ꯑꯁꯤꯕꯨ ꯀꯔꯤ? ꯑꯩ ꯌꯥꯝꯅ ꯋꯥꯔꯦ"꯫ ꯑꯃꯔꯣꯝꯗ ꯑꯃꯨꯕꯤ ꯍꯤꯗꯥꯛ ꯐꯨ ꯊꯛꯄ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯇꯣꯏꯅ ꯃꯍꯥꯛ ꯊꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯍꯤꯗꯥꯛꯄꯨ ꯑꯗꯨꯕꯨ ꯃꯥꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯍꯧꯏ꯫ ꯃꯇꯝꯗꯨ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤꯕ ꯆꯍꯤ 3-4 ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯝꯗꯅꯤ꯫ ꯍꯤꯗꯥꯛ ꯉꯥꯡꯊꯛꯁꯨ ꯇꯤꯀꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯀꯩꯊꯦꯜꯗ ꯂꯩꯔꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯑꯃꯨꯕꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯃꯅꯝ ꯉꯥꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗꯨ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯦ, "ꯏꯃꯥ, ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯖꯥꯡꯁꯦ ꯀꯩ ꯊꯣꯡꯁꯤꯒꯦ? ꯏꯃꯥꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ, ꯅꯕꯨꯡꯅ ꯆꯥꯅꯤꯡꯒꯗꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯒ ꯊꯣꯡ꯫ ꯊꯕꯛ ꯁꯨꯔꯨꯕꯒꯤꯅꯦ ꯋꯥꯅ ꯍꯜꯂꯛꯀꯅꯤ"꯫ "ꯍꯣꯏ ꯃꯥ, ꯏꯃꯥ, ꯅꯪꯒꯤ ꯍꯤꯗꯥꯛ ꯁꯤꯟꯕꯤꯔꯧꯔꯥ? ꯇꯤꯀꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ, ꯅꯕꯨꯡꯅ ꯂꯩꯔꯛꯀꯅꯤ, ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ"꯫ "ꯐꯔꯦꯁꯦ, ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯎꯔꯣ, ꯉꯟꯅ ꯊꯣꯡꯂꯒ ꯉꯟꯅ ꯆꯥꯅꯅꯕ"꯫ "ꯍꯣꯏ ꯃꯥ"꯫ ꯂꯥꯡꯂꯦꯟ ꯆꯪꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕꯁꯨ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯈꯨꯠꯇ ꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯤ꯫ ꯃꯃꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯠꯐꯝ ꯊꯩ ꯑꯗꯨꯒ ꯍꯥꯏ, "ꯏꯃꯥ, ꯑꯁꯤꯗ ꯂꯩꯔꯦ. ꯃꯃꯜꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯒꯠꯂꯦ, ꯌꯥꯝ ꯇꯥꯡꯉꯤ"꯫ ꯑꯃꯨꯕꯤꯅ ꯈꯥꯎꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯇꯤꯀꯤ ꯂꯩꯔꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯔꯥꯎꯖꯩ꯫ "ꯏꯆꯥꯕꯨ ꯍꯜꯂꯛꯄ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ. ꯍꯤꯗꯥꯛꯁꯦ ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯦ. ꯏꯃꯥ, ꯅꯪꯅ ꯁꯨꯝꯅ ꯍꯤꯗꯥꯛꯄꯨ ꯃꯩꯈꯨ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯁꯦ ꯈꯔꯁꯨ ꯍꯜꯂꯨ ꯀꯩꯗꯧꯒꯦ? ꯑꯐꯕ ꯅꯠꯇꯦ ꯃꯁꯤ. ꯏꯃꯥꯗꯤ ꯃꯁꯤꯗ ꯐꯖꯅ ꯂꯥꯏꯆꯨꯔꯤ. ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤꯀꯣ"꯫ "ꯍꯩ
ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯁꯤ ꯊꯛꯂꯒꯅꯦ ꯏꯃꯥꯁꯦ ꯄꯣꯊꯥꯔꯤꯕꯅꯤꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯌꯣꯅ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇꯕ ꯑꯣꯏꯔꯛꯑꯀꯥꯟꯗ ꯌꯦꯡꯉꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯁꯦ ꯈꯔ ꯁꯣꯛꯍꯜꯂꯨ ꯑꯍꯜꯃꯛꯁꯨ ꯅꯠꯇ꯭ꯔꯤ ꯑꯍꯜꯅ ꯇꯧꯕꯅ ꯀꯗꯥꯏꯅꯣ ꯍꯥꯏꯕꯕꯨ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯅ ꯉꯥꯡꯈꯤꯕ ꯑꯁꯤꯅꯀꯣ ꯅꯆꯟꯅꯨꯄꯤꯅ ꯐꯪꯂꯦ ꯍꯤꯗꯥꯛ ꯊꯛꯀꯅꯨ ꯍꯥꯏꯅ ꯉꯥꯡꯂꯤꯕꯁꯦ ꯆꯨꯝꯗ꯭ꯔꯣ ꯏꯃꯥ ꯌꯥꯔꯦ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯅꯁꯥꯗꯣ ꯆꯥꯏꯊꯅꯕ ꯇꯧꯔꯨꯔꯣ ꯏꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒꯦ ꯃꯩ ꯑꯃꯨꯛꯇ ꯆꯝꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯅꯕꯨꯡꯅꯅꯦ ꯏꯃꯥꯒꯤ ꯇꯤꯀꯤꯒ ꯂꯩꯔꯛꯑꯦ ꯅꯪ ꯃꯩ ꯑꯃꯨꯛꯇ ꯆꯝꯃꯨ ꯍꯤꯗꯥꯛꯄꯨ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯆꯦꯡꯐꯨ ꯃꯅꯥꯛꯇ ꯂꯩꯔꯦ ꯏꯃꯥ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯃꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗ ꯄꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯊꯛꯅꯅꯕ ꯍꯥꯏꯅ ꯁꯦꯝꯂꯤ ꯉꯥꯡꯁꯪ ꯉꯥꯡꯅ ꯆꯥꯛꯂꯤꯕ ꯃꯩꯇꯥꯟ ꯑꯗꯨꯕꯨ ꯈꯖꯤꯛ ꯍꯥꯞꯇꯨꯅ ꯁꯣꯔ ꯑꯗꯨ ꯐꯨ ꯐꯨ ꯀꯥꯝꯂꯤ ꯐꯖꯅ ꯃꯩ ꯆꯥꯛꯂꯗꯨꯅ ꯏꯃꯥ ꯁꯤ ꯌꯥꯔꯅꯤ ꯁꯤ ꯄꯨꯈ꯭ꯔꯣ ꯀꯗꯥꯏ ꯑꯃꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯤꯗꯥꯛꯄꯨ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯏ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯍꯤꯗꯥꯛꯄꯨ ꯃꯆꯤꯟ ꯑꯗꯨ ꯃꯆꯤꯟꯗꯨꯅ ꯆꯨꯞꯇꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯊꯛꯆꯩ ꯃꯍꯥꯛ ꯑꯁꯤꯒꯨꯝꯅ ꯊꯛꯄ ꯑꯁꯤ ꯈꯔ ꯑꯗꯨꯛ ꯄꯥꯝꯖꯩ ꯅꯍꯥ ꯑꯣꯏꯅ ꯊꯛꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯗꯤ ꯂꯩꯔꯤ ꯅꯥꯒꯦ ꯍꯥꯏꯔꯕꯁꯨ ꯆꯨꯝꯅ ꯅꯥꯕ ꯑꯣꯏꯔꯕꯗꯤ ꯀꯌꯥꯗ ꯐꯒꯅꯤ ꯑꯩꯒꯤ ꯂꯣꯛ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯅꯤꯡꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯅ ꯏꯃꯨꯡ ꯑꯁꯦ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯍꯜꯂꯤ ꯐꯥꯖꯤꯟꯕꯁꯨ ꯉꯝꯗꯦ ꯑꯩꯉꯣꯟꯗ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯐꯒꯗꯕ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯌꯥꯝꯅ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯥꯛꯄ ꯈꯛꯇ ꯃꯉꯥꯏꯔꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯝꯗ ꯂꯥꯛꯄꯁꯦ ꯃꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤꯅ ꯈꯨꯈꯥ ꯌꯥꯝꯅ ꯀꯥꯝꯃꯤ ꯃꯁꯤ ꯑꯃꯨꯕꯤꯅꯁꯨ ꯈꯪꯏ ꯑꯗꯨꯅ ꯂꯥꯛꯇꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯈꯟꯗꯣꯛꯏ ꯔꯨꯕꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯕꯅꯤ ꯍꯥꯏꯅ ꯆꯠꯂꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯁꯨꯡꯈꯪ ꯈꯪꯗꯦꯕ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯣꯅꯦ ꯃꯁꯤꯕꯣ ꯍꯩꯅ ꯇꯥꯏꯅꯕ ꯑꯃꯠꯇ ꯌꯥꯗꯦꯕ ꯀꯅꯥꯒꯤꯗꯅꯣ ꯃꯥꯅ ꯑꯃꯨꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯃꯆꯦ ꯆꯥꯏꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛ ꯆꯪꯉꯤ ꯃꯆꯦ ꯆꯥꯏꯕꯤ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯅ ꯍꯪꯉꯤ ꯏꯆꯦ ꯊꯣꯏꯕꯒ ꯂꯥꯛꯈꯤꯕ꯭ꯔꯣ ꯂꯩꯈꯤꯕꯅꯤ ꯃꯅꯤꯡ ꯑꯁꯣꯝꯗꯅꯦ ꯏꯆꯥꯅꯨꯄꯥ ꯍꯣꯏꯒ ꯁꯥꯟꯅꯈꯤꯕꯅꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯁꯥꯟꯅꯕꯗ ꯊꯋꯥꯏ ꯌꯥꯎꯕꯁꯤꯗꯤꯅꯦ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ ꯌꯥꯝ ꯌꯥꯎꯃꯟꯈ꯭ꯔꯦ ꯉꯁꯥꯏꯁꯨ ꯑꯌꯨꯛ ꯆꯥꯛꯉꯟ ꯆꯥꯕꯗꯣ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯅꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯗꯦ ꯕꯦꯃꯥ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯁꯥꯟꯕꯨ ꯁꯥꯟꯅꯈ꯭ꯔꯕꯗꯤ ꯂꯣꯏꯖꯔꯦ ꯃꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯁꯥꯟꯅꯕ ꯑꯣꯟꯊꯣꯛꯅ ꯊꯋꯥꯏ ꯂꯨꯞꯆꯈ꯭ꯔꯕ ꯏꯆꯥꯕꯨ ꯀꯧꯕ ꯑꯩ ꯂꯥꯛꯂꯤꯅꯦ ꯏꯆꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯉꯥꯡꯗꯣ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ ꯑꯔꯨꯕꯤ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯈꯤꯒꯦ ꯀꯩ ꯋꯥꯅꯣ ꯏꯆꯦ ꯍꯦꯛꯇ ꯍꯪꯉꯨ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯟꯗꯣꯟꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯆꯍꯤꯗ ꯌꯦꯡꯗꯅ ꯏꯟꯗꯣꯟ ꯍꯥꯏꯅ ꯀꯧꯅꯩ ꯀꯅꯥꯒꯤ ꯅꯍꯥ ꯀꯅꯥꯒꯤ ꯑꯍꯜ ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯏꯟꯗꯣꯟ ꯑꯃꯨꯕꯤ ꯍꯥꯏꯅ ꯂꯣꯏꯅ ꯀꯧꯅꯔꯤꯕꯅꯤ ꯑꯔꯨꯕꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯏꯆꯦ ꯀꯨꯝ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯔꯤ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯂꯥꯏꯍꯧ ꯍꯧꯋꯤ ꯂꯣꯛ ꯊꯨꯡꯉꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯐꯠꯇꯕ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣꯗ ꯏꯆꯦ ꯃꯥꯇꯅ ꯂꯣꯛ ꯈꯨꯕꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯌꯨꯛ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡ ꯈꯪꯗꯦ ꯃꯥꯅ ꯂꯣꯛ ꯈꯨꯈꯤꯕ ꯑꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯔꯅꯤ ꯈꯨꯕꯒꯤ ꯂꯦꯞꯄ ꯅꯥꯏꯗꯦ ꯃꯥꯅ ꯂꯣꯛ ꯈꯨꯕꯒꯤ ꯈꯣꯟꯖꯦꯜꯗ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯗꯤ ꯀꯨꯏꯃꯟꯗ꯭ꯔꯣ ꯃꯥꯁꯨ ꯐꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯟꯅ ꯐꯕ ꯌꯥꯔꯦꯕ ꯍꯣ ꯑꯗꯨꯅꯤ ꯏꯆꯦ ꯅꯍꯥꯟꯅ ꯐꯕ ꯌꯥꯔ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯤꯕ ꯑꯁꯤꯅꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯇꯥꯗꯦ ꯉꯥꯡꯅꯕꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯤꯕ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯒꯤꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯇꯁꯦꯡꯅ ꯌꯨꯝꯗꯨꯗ ꯂꯩꯕꯗ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯂꯧꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯀꯤꯔꯤꯕꯅꯤ ꯍꯩ ꯑꯔꯨꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯀꯥ ꯍꯦꯟꯅ ꯆꯪꯉꯨꯅꯨꯀꯣ ꯑꯃꯨꯛ ꯂꯧꯅꯔꯛꯀꯅꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯜꯂꯤ ꯅꯆꯥꯅꯨꯄꯥꯁꯨ ꯐꯥꯖꯤꯜꯂꯨ ꯃꯅꯥꯛꯇꯒ ꯆꯪꯍꯜꯂꯨꯅꯨꯀோ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯔꯨꯕꯤꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯏ ꯍꯩ ꯊꯣꯏꯕ ꯍꯧꯒꯠꯂꯨ ꯃꯇꯝꯁꯦ ꯀꯗꯥꯏ ꯌꯧꯔꯦ ꯆꯩ ꯀꯥꯎꯗꯕ ꯇꯧꯒꯅꯨꯀꯣ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅ ꯁꯥꯟꯅꯕ ꯄꯥꯝꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯧꯒꯠꯂꯨ ꯑꯩꯒꯤ ꯃꯥꯡ ꯊꯥꯎ ꯊꯣꯏꯕꯁꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯝꯃꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯔꯨꯕꯤ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯐꯝꯂꯤ ꯊꯣꯏꯕꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ
ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯂꯣꯏꯔꯨ ꯂꯥꯝꯅꯤ ꯅꯪ ꯑꯌꯨꯛ ꯐꯪꯂꯦ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯆꯥꯛꯀꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯆꯥꯕ ꯅꯠꯇꯦ ꯅꯨꯡꯊꯤꯜꯁꯨ ꯆꯔꯥ ꯋꯥꯟꯗꯦ ꯌꯨꯝꯗꯒ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯉꯥꯏꯌꯣ ꯉꯥꯏꯌꯣ ꯏꯃꯥ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯍꯩ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯦ ꯂꯣꯏꯗꯅ ꯍꯦꯛꯇ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯑꯃꯨꯕꯤꯗꯣ ꯂꯣꯛ ꯑꯃꯨꯛ ꯈꯨꯔꯛꯏ ꯂꯣꯛ ꯈꯨꯕ ꯑꯁꯤ ꯐꯥꯖꯤꯟꯕ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯃꯁꯤꯅ ꯃꯍꯥꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯜꯂꯤ ꯃꯅꯦꯝꯅ ꯂꯣꯛ ꯈꯨꯔꯛꯄ ꯑꯗꯨꯕꯨ ꯇꯥꯔꯨꯕꯗꯒꯤ ꯑꯔꯨꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ 이마기 토이바 낭보복기 만학다 걱정봐 야되고 나보시는 로 쿠리버시 낭다리다나 나복세 레이나 라이통 뻑러비니 꿈머머부 로 쿠두나 레이네 나보가 시기 파버 거보 ngamdaba 레이나세 이자다 묵 롱너라카니 아두나네 낭 걱정봐 야되고 토이부서 마마나 하이리바 와 아두다 호이 하이나 콤미 아루비나 아두니다나 이자시디 짱봐 야되고 나복나 거르글러버수 짱봐 야되 असुमना वारी साना साना चाक अदुसु लोइरे ममा मचा मखोय अनिगी चाक सरुकना पुखम अमदा फसना थीरे अदुगा मनेमगिनी हाइदुना चाक पुखम अमदा चाक खजिग असि थीरे करिगी चाक यम पिसाबा हजुपु माना चाक यम चारा करि काना दोइनि सिने याय कयाम चानिगे चेंग चाकना सु तांगलसिद अइदि नारबनि दो हाइदन फमुंग असिदा कोंदुना तुम लेरबनि दो सेल सिकी अमदा तानबसु नतब खरबु चाबा फंगलिबसे मराइबो सि फरबनि पुखम अदुदा इंसांग तेंखोद अदुसु हाबले मखुत नामदना पुखम अदुबु पाइ ओय अदुदना इसिंग खुजाय अदुबु पाइदुना महक हौगले अदुगा चले मनेमगे कागी थोंजिन मपान अदुदा लेप्तुना सुमना हाय हो इमा चाकसिदा लेरे अदु फावबो चांगदुना थिलकपा काइदि ngमरोय किजै नंगी लेनादो मोंदा मु लौनरकनी चाक इंसांग से सिदा थमलगे हौगलगा लौरगा चारो अदुगा चाक लोइरगा कोलिकसे थोंजिन मपान सिदा अमुक थलंगदबा ननाक्तगा चंगदुना अइना मु लौरबा काइना हाइबदुदि अइदि ngamloi असे हाइदुना थोंजिन मपान अदुदा थम्मे अदुगा महक ममाइ लेदुना थोखि नहा मखैदि मचिन्दा फना ngangjा सक्जा तारागसो चा इंसांग फावबदि मनेमगि फामुंग मनाक्ता पुसिन्दुना अदुम थम्बनि ngasidagiदि महक अदुमना तौद्रे ममोंग नुपिगि मताव असिदा अमुबि माना करि मतिक लैदुना करि वाबु हाइरुगनि महक खांगबदाइ मखुता पाइरिबु फि अदुना मचिनबाल अदुदा खुमजिन्दुना लोक अमु खुइ महक अरुबि चाक पुखम मनिंग अदुदा फमथै मचानुपादा येंगदुना हाय सिसे चाक लामे हाइदाय चारो मखोय अनि चाक तो पुन्ना चामिने अमुबिदि फमुंगदगि हौगतलरोगे हाइना खन्दुना हौगतरे चाकसु चानिंगबो महक फाउद्रे माना नहांखै चारिबा असिदि सिबा यादबगि अदु चाबा हाइबदुनि तसिंगना महक हिंगबो फाउबो हिंगिंद्रबनि थोइबसु चाक मबुक थल्ले हाइदुना हौगतुना थोखरे अरुबिसु चाक चाबा लोइरे तारिबा चगुमसिंग अदु सेंजिले मनेमना चाबगी खोलिक अदु लोइसिलुगे हाइदुना महक चंगी येंगलुबा मतमदा थोंजिन मपान अदुदा माना ngasai thamlamba चाक पुखम अदुदि मची मत लेंगदना लेरंबदु महाकुइ मदुदा हाइजै ए चाक सिदि कैदौरबा अमता चाद्रिना सिदि मनेमना सत येंखतुना कैनु इमा चाक अमता चाद्रिसिबु कैगिनो चानिंद्रगा चानिंगदिरा ngasaiना थोंद्रिङैदा हाइबा याद्रो चेंग चाकना सियौना तांगला मतमसिदा अरेमबदा लोइने हेक मांगहलि पामु याथकसे कैसु खंगदे हाइबनिदा मसानदी सेल सिकी अमता तांद्रबनिना कैसु खंगद्रेबा चानिंगदि चानिंगदेना फजना हाइगदबनि अरेमबदा लोइना हुंदोक्तुना मांगहनबा तारेबसे चानिंगदि चाउनु चानिंगदना जासिलगा अनाबो मुहिंजिनबनि असुमना हाइदुना लैरिबा चाक पुखम अदुगा इसिंग खुजाय अदुगा पाइदुना महक थोखि मचिल अदुदा मुरुम मुरुम सोंदुना महक मनिंग अदुदा कोलिक सिंग अदु फेंगले कोक हेक सिख्रगे हाइति लैते मी अदुम ओतुना लैबसिबु करिनो वाबना लोइरे माता सिख्रबदि ऐसे इकोम हेको मतबने अमुबि मिलु अनिदा पिरांग इहौना महक दैदि अदुङै मतम अमने अमुबि मागी मचानुपागा मचानुपिगा अनिदु कया थोइना चाउद्रि मरोन मरिदि लोइना थोक्लबा मतमने मतम असिदा नोंगमा मागी मपुरोइबा चाउरेलदो मयुमदा दफिंग दफिंग हलै सुमांग अदुदगी मागी नुपिबु कौवे अमुबि अमुबि हाय नंग काइदा लेगे लेरमु नंग खंगनि सि हाइदुना इमुंगदा फचंगे अमुबि मपुरोइबगी मताव अदुदा इपा पाखले तपना हंगजै मखोइदा जाओ कैदौरगे करि तौबा यावरबगे नंगना तौरिसे कैनो हा नंगना तौरिबसिबु करिनो हाइबिरिबसिबु अइबु वखल अमा ताबा ngamdre नंग ngara गैथेल चतपदाय चले ngahaktani adu कैदौरगे अमुबि अइना खंगलोइ उरोइ हाइदुना नंगिसे अदुमना तौरिब्रा
ꯅꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯑꯁꯤ ꯀꯩ ꯑꯣꯏꯅ ꯎꯒꯦ? ꯑꯩ ꯑꯁꯤꯕꯨ ꯃꯤꯠ ꯇꯥꯡꯕ ꯅꯥꯄ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ? ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯈꯪꯗꯕꯅꯤ꯫ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯅꯕ ꯇꯞꯅ ꯍꯪꯖꯩ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯕꯁꯨ ꯌꯥꯕꯁꯤꯕꯨ ꯀꯔꯤꯒꯤ ꯏꯪꯅ ꯇꯞꯅ ꯉꯥꯡꯕꯅꯣ? ꯅꯪ ꯉꯔꯥꯡ ꯀꯩꯊꯦꯜꯗ ꯀꯩꯗꯧꯕ? ꯑꯩꯕꯨ ꯀꯩꯊꯦꯜꯗ ꯉꯔꯥꯡ ꯀꯩꯁꯨ ꯇꯧꯈꯤꯗꯦꯅ꯫ ꯅꯪ ꯇꯁꯦꯡꯅ ꯀꯩꯝ ꯇꯧꯗꯦ? ꯃꯌꯦꯛꯇꯣ ꯀꯣꯛ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯅꯪ ꯉꯔꯥꯡ ꯀꯩꯊꯦꯜꯗ ꯅꯨꯄꯥ ꯑꯃꯒ ꯎꯅꯩ ꯍꯥꯏꯔꯤꯁꯤꯗꯤ ꯑꯎꯕ ꯃꯤꯅ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯑꯕꯅꯤ꯫ ꯅꯪ ꯆꯦꯟꯗꯨꯅꯒ ꯉꯁꯤꯗꯤ ꯍꯤꯡꯂꯔꯣꯏꯗꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯅꯦ ꯀꯔꯤꯅꯦ ꯃꯗꯨꯕꯨ ꯌꯦꯡꯂꯒ ꯑꯃꯨꯕꯤꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯑꯗꯨꯝ ꯅꯣꯛꯊꯣꯔꯛꯏ꯫ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯎꯁꯤꯠꯇꯕ ꯃꯥꯟꯅꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯋꯥꯡꯈꯠꯇꯨꯅ, ꯍꯩ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯍꯥ? ꯃꯤꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ, ꯑꯗꯨꯒ ꯁꯤꯊꯗꯅ ꯅꯣꯛꯂꯗꯅ ꯅꯪ ꯅꯃꯥꯏꯗꯨ ꯀꯥꯏꯅꯤꯡꯕ꯭ꯔꯣ? ꯑꯦ, ꯃꯁꯤ ꯑꯗꯨꯝ ꯅꯣꯛꯏꯅꯦ꯫ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔ ꯃꯥꯜꯂꯦ꯫ ꯅꯪꯇ ꯐꯨꯔꯒ ꯂꯣꯏꯔꯦ꯫ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯔꯒꯦ ꯍꯥꯏꯅ ꯃꯈꯨꯠꯇꯨ ꯋꯥꯡꯅ ꯍꯦꯛ ꯊꯥꯡꯀꯠꯂꯦ꯫ ꯃꯁꯤꯗ ꯑꯃꯨꯕꯤꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯀꯕꯥ ꯈꯟꯗꯨꯅ ꯍꯥꯏ, ꯅꯋꯣꯡꯅꯦ ꯅꯇꯧꯅꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯍꯦꯛ ꯅꯣꯛꯅꯤꯡꯉꯛꯄ꯫ ꯀꯔꯤ? ꯑꯩꯅ ꯑꯁꯨꯛ ꯁꯥꯎꯔꯒ ꯑꯩꯒꯤ ꯏꯇꯧꯁꯦ ꯎꯔꯒ ꯅꯪꯅ ꯅꯣꯛꯅꯤꯡꯉꯤꯕ? ꯅꯣꯛꯅꯤꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯀꯅꯥꯅꯕꯨ ꯇꯝꯂꯛꯂꯤꯕ ꯄꯥꯎꯅꯣ? ꯍꯦ, ꯅꯪꯕꯨ ꯁꯦꯟꯅꯅꯕ ꯃꯤ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ꯫ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯨ꯫ ꯍꯣ, ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯤꯌꯦ, ꯃꯈꯣꯏ ꯇꯥꯆꯧꯅꯁꯨ ꯈꯪꯕ ꯃꯤꯅꯤ꯫ ꯀꯅꯥ? ꯇꯥ ꯊꯣꯛꯆꯥꯎꯅꯤꯗꯅ꯫ ꯃꯁꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯃꯄꯨꯔꯣꯏꯕ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯕ, ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯕ꯫ ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯣ ꯍꯥ? ꯍꯣ, ꯉꯔꯥꯡꯗꯣ ꯑꯩꯅ ꯄꯣꯠ ꯆꯩ ꯂꯩꯔꯤꯉꯩꯗ ꯃꯥꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐꯨꯠ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯄ, ꯑꯗꯨꯗ ꯋꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯁꯥꯕꯅꯤ, ꯑꯍꯦꯟꯕ ꯋꯥꯔꯤꯒ ꯁꯥꯕ ꯅꯠꯇꯦꯗ꯫ ꯀꯔꯤꯒꯤ ꯋꯥꯔꯤ ꯁꯥꯕ? ꯃꯥꯗꯣ ꯑꯩꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯕ ꯃꯤꯁꯛꯅꯤ꯫ ꯅꯪ ꯃꯁꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯃꯤꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯕꯨ ꯑꯩꯅꯔꯣ? ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯃꯤꯅ ꯁꯥꯔꯛꯑꯁꯨꯅꯦ ꯅꯪꯅ ꯁꯥꯕ ꯌꯥꯗꯦ꯫ ꯃꯥꯏ ꯂꯩꯗꯨꯅ ꯀꯣꯛꯂꯛꯄ ꯀꯩꯗꯧꯒꯦ? ꯑꯣ, ꯃꯈꯣꯏ ꯇꯥꯆꯧ, ꯅꯪꯅ ꯈꯝꯕꯜ ꯆꯥꯎꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯋꯤꯗꯀꯣ꯫ ꯑꯩꯕꯨ ꯈꯝꯕꯜ ꯆꯥꯎꯋꯤ ꯀꯥꯏꯅ? ꯆꯥꯎꯕ ꯆꯥꯎꯗ꯭ꯔꯣ? ꯑꯩꯁꯦ ꯅꯪꯒꯤꯅꯤ, ꯅꯪꯇꯒꯤ ꯑꯣꯏꯔꯕ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯪꯒꯤ ꯏꯆꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯕ ꯑꯩꯅ ꯌꯨꯄꯣꯏꯕꯨ ꯑꯇꯣꯞꯄꯒꯤ ꯋꯥꯈꯜ ꯈꯟꯒꯗꯕ꯭ꯔꯥꯕ? ꯑꯃꯨꯕꯤ, ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯁꯥꯔꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯪꯒ ꯋꯥꯔꯤꯈꯛ ꯁꯥꯟꯅꯍꯟꯅꯤꯡꯗꯦ꯫ ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ? ꯃꯇꯝ ꯑꯗꯨꯗ ꯀꯌꯥꯗ ꯈꯝꯕꯜ ꯆꯥꯎꯖꯈꯤꯕ ꯃꯥꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯈꯛ ꯂꯩꯁꯥ ꯇꯝꯍꯟꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯩꯔꯥꯡ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯛꯄꯗ ꯑꯃꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯆꯈꯤꯕꯅꯤ꯫ ꯋꯥꯈꯜ ꯈꯟꯅ ꯑꯃꯨꯕꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡꯗꯨ ꯃꯥꯏꯊꯣꯡ ꯇꯝꯅ ꯁꯤꯟꯊꯔꯛꯂꯦ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯀꯞꯆꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯔꯨꯕꯤꯅ ꯃꯆꯥꯗ ꯍꯥꯏ, ꯅꯪꯅꯦ ꯁꯥꯟꯅꯕꯒ ꯆꯠꯈ꯭ꯔꯅꯨ꯫ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯅꯪꯗ ꯀꯧꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯅꯔꯤꯕꯅꯤ꯫ ꯅꯣꯡꯃꯅ ꯑꯃꯒꯤꯗ ꯅꯣꯡꯃꯅ ꯑꯃꯒꯤꯗ ꯌꯨꯝꯗ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯏꯃꯥ, ꯌꯨꯝꯁꯤꯗ ꯏꯊꯟꯗ ꯀꯃꯥꯏ ꯁꯥꯟꯅꯗꯣꯏꯅꯣ? ꯇꯣꯝꯕꯣꯍꯣꯏꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯗꯣꯏꯅꯤ꯫ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ꯫ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅ, ꯁꯥꯟꯅꯈ꯭ꯔꯕꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ꯫ ꯇꯜꯂꯤ ꯏꯃꯥ꯫ ꯀꯔꯤꯒꯤ ꯇꯟꯕꯅꯣ? ꯑꯉꯥꯡꯅꯅꯦ ꯂꯝ ꯌꯥꯝꯅ ꯍꯦꯟꯒꯅꯨ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯔꯗꯧꯅꯤ꯫ ꯊꯣꯏꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯔꯨꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯏ꯫ ꯊꯣꯏꯕꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯕꯣꯛꯀꯤ ꯀꯥꯗ ꯆꯪꯏ꯫ ꯑꯃꯨꯕꯤ ꯐꯃꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯍꯤꯞꯂꯤ꯫ ꯃꯁꯨ ꯅꯨꯄꯥ ꯎꯕꯗ ꯃꯥꯅ ꯍꯥꯏ, ꯏꯁꯨ ꯊꯣꯏꯕ, ꯂꯥꯎ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎ꯫ ꯊꯣꯏꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯍꯥꯏ, ꯕꯣꯕꯣ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯀꯩꯗꯧꯉꯩ ꯌꯨꯝꯗ ꯍꯜꯂꯛꯇꯣꯏꯅꯣ? ꯁꯨꯡꯍꯟꯁꯨ ꯍꯜꯂꯛꯇꯦ꯫ ꯍꯜꯂꯛꯀꯅꯤꯗ, ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯑꯗꯨ ꯕꯣꯕꯣꯛꯅ ꯁꯨꯃꯥꯏꯅ ꯅꯥꯗꯨꯅ ꯂꯩꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ꯫ ꯄꯥꯕꯨꯡꯗ ꯍꯥꯏꯔꯒ ꯐꯅꯕ ꯂꯥꯌꯦꯡꯁꯤꯀꯣ꯫ ꯏꯃꯥꯗꯤ ꯃꯕꯨꯛ ꯐꯠꯇꯦ, ꯕꯣꯕꯣꯛꯅ ꯅꯥꯕꯁꯦ ꯂꯥꯌꯦꯡꯕꯤꯗꯦ꯫ ꯍꯩ, ꯅꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦꯅꯦ ꯅꯪꯕꯣ꯫ ꯍꯥꯏ ꯇꯥꯕꯅꯦ, ꯏꯃꯥꯗꯤ ꯕꯣꯕꯣꯛꯇꯁꯨ ꯊꯤꯅ ꯉꯥꯡꯉꯤ꯫ ꯑꯃꯨꯕꯤ ꯃꯁꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯣꯛ ꯈꯨꯕꯁꯨ ꯂꯦꯞꯇꯦ꯫ ꯊꯣꯏꯕꯅ ꯍꯪꯉꯤ, ꯕꯣꯕꯣꯛ,
Nangna lo adum khurisi kaigino nang yam narabo sum khubanida yamna naba nate kaishu tawroida khara leibagane adum phakhradoini ai babung halakbaga haige ko hoi hoi nangbu sanaba chatrabaro chatreda imana yadri masida thongjiladuda arubina makhut ani du makhwang metuna yamna sauna leptuna makhoi ani de yengduna lei machanupada hai hai nang aduda kaidawri aina namoda kari hai naboki manata changba yade na haiba natro nangna sugamna lamheli basibu kari kino changba yade haiga changduna gale yamada hai law law yam thuna law amubi amadi thoiba tingak tingak yengduna lei amubi di mathamoy edu pakhajai arubina amuka lawi he aina hai sikanadana namoda karane se jangwa haige probabla soidana leina tina se lawnarak batari mama aina haiba wada indaba law haibani ni masibo haima masi laktini he asi haiduna mahagi amna sawna mukung thangjinuna prap prap jangsili aduga machanu pagi managana duda makhut khubak aduna set set anirak ahumlak thai kaigino nana lamheli bade ha aina namoda kari hai mathong marang khangdaba leina na duna leiriba sigi manakta changanu na aina namoda haiba natro angangna sumna lamhenba sari basi kari gino law haisini law machanu pagi makhudang aduda ta paiduna chingkhade manembu yengduna mu hai ima suni angang sibu kaigino ima gi nakte tatana kausin biri siba ima se mathong marang khangdaba leina amana aduna leiribane haibasi khangdraba male nasu sisu ima gumna kum leina na aduna lehelege hairibra tawnu aigidi jama thantani asoy nga mama te honba yaba nati amubina tapna khomi ima da nariba leina se kari su longnaga daba nati nangi wakhaldo onare ko kari gi wakhal onaba asukui na phaba kau bangam dana nari balaina sibu aru balaina na te kain hoi be ma kizai ne yum sida nanga puna lamina base aida ta sengna kizai nong mana chaga nong madi ima ija khoi ani su nangi laina do longna duna na ba soidra bani ai yam sawni da nang ne imung asida sum laiba ta radi ne yararoi nang asida gi ne mapanda laiga da bani imung asida laiba khak yaro sangoi dala kaino laiba nang yam ne hinjile arubi frang sawgadi manemgi makudang do paiduna lao mapada layo nangdi nangna imung asida lairaga aikhoi pu manarak patare kizai ne phaba ko bangam da balai nani law ne asi haiduna minung simta yaudana anabi manem du phamung adu degi hekta chingthai amubi wamta haisa bangam de mapangal ga sole irai lai na mabu mamong nu pina chingkre arubi na manem mu mapatam na chingthoi yenge de yengmani si yo haira basu nabuk to phatabani ne yade ne nang to sikro ga doge ingna chingnam ta leja hoge mi phatabani na mi dum otuna leine sikro yare phibam asida hingdura sum leiraga kari bugana doino imoi bem aise namani ne nangna tawriba sibu chum libra karigi ima kanagi ima nangumi ima ga leizade haki mapasida leyo nandi imungda changpa sunya yaroi nangna lo khuningba adusu ne mapana sida naningdam nakhu masina ne nangi heng matik chabane amubi melu ani dagi pirang sintharakuna imoi bema nangna suk yamna pukchel phatriba sibu karigi asumna tawba kanana haunabaki ayese ahingba mini ne he o hingano sikro yare nanga mane hindu da leiraga kaisu kanade o sikro sikibane na phai hairi ko imungda changpa yaroi ase haina imungda fachanki fi athaba puthoraktuna madubu makhada satlanthai aduga amuk hai sangoi machi sida lei leibata lagana ne kadai da macha khro yare asumna hairamduna mahak imung changki amubi magi thamoya do khangba ngamdreduna makhol thokna kapthorai he laiba hegi laiba kasina asukyamna nongdam thiriba sibu karigina mamang mapok aduda aina kari ira langjaruba handaki mapok asida asumna ohinbiribana he taibang mapu ai hiningdre ai buna khuyada mukta lawshinbiroba ai makha tane hiningdre asumna amubidi mamong nupigi sareida ahinga duma sangoi machi aduda tasinuna lekpa tare fi aduna masapumba inseli phaglang aduda manam amadi makok tunga thaduna mahak leire masada ayingba suphawi asumna oirakani haiba magi punsida khallure mapuroi bana leiringai matam adudana kayada nungaina leiram khraba
Chaurelna hai. Amubi, howjikti akhoi anise icha anigi manglanda amuk hingba tare ne ko. Icha anise onthokna nungsik. Mabukna mabuk phariba. Adudi hayuni. Icha anisiga aiga kanane ne nungsia. Masida Chaurelna khum. Adubura. Icha anine hili nungshiba. Mapuroi wahai asida amubina mamai sa laithoki. Magi nupigi mataw aduda Chaurelna asumna lakne. Amubiya, Indona mubi, nangbu saurabrane. Indona mubi haibasida amuke hena mahak sauke. Asumna nung sa tapna ngan thorakne amubi ahing chupa matumdana layramlaga nungalamdai ichikhunba matam aduda ningaidana mahak tumthakibane. Mahak phajana tumne. Ayuki anganba matam aduda khombadu langphaidagi mayumda thonglare. Sumang aduda leptuna kawi. Arubi, Arubi, ay hale Nangbu tabro, ay hale mapanda thoroni nangbo. Nakoy bo hoji pabo hagona tribo. Thengeni he. Ay pabo langphaidagi thonglare. Ase haidana mamai dulai thore. Maduda sangoi kachina duda. Fina makokta khumduna karigumba malairibadu uraduna. Sida laisina kaino. Kana orizano ni. Ase haidana mahak changsele makhut aduna fi adubu hek haidoi. Maduda magi mama oiduna lairamba aduda mahak swai lawi. Ima, nangdi sida kadoriba. Amubisto mikap thore. Machanupa uba aduda masado ithak thakale. Khombana. Ima, kaino nung tormishiba. Pibam sida nangna mapana sida ahingyari amiba. Sibu kay kino ima. Hayo, nurge hayo ima. Namong nupinara. Asengbodo hayo. Amubi, machanupa bo uba aduda mamitagi mapisinthana haizay. Ima himingdre. Ima bo hatuk pironi he. Ima na haidu kaino. Ima unupigi saraide. Ima di makhata na leiba ngamgani haiba thazadre. Nang shuyumda hala abani. Nang inupi amadi na chaga yumsida nungai na lehor. Aidi chalag. Kadaida. Kai chatoy ba ima. Khang. Mapam khangdaba mapam mamada. Ima. Kaino ima na haidu ba. Ima mapam kaida chakhiba yaroi. Mane hega lam himba yaba. Ay togi. Ase haiduna yamna sauna mahak hogade aduga mamai laiduna yumlumda changsili. Arubi su thoglai. Mapuroiba ubada. Hanbira edana onthokna ngaleda. Sauna changsinduna makubak aduna magi nupigi makhajai aduda saphukana se thajile. Aduga hai. Nang sibumiyo. Ha. Nang mumiro. Nang diminati. Karigi nangna imabu yumasidagi tana na bahonariba. Nang moini yumasidagi chakhigadabani. Kaino habiriba wafam aduba. Atuk yamna pukchel pikpudapi. Nang ta phuragaloi. Sambal chay ama phukdoktuna arubibu mayanglena tuda santhaba hawi. Arubi chayna aduna koi chenjele. Kona thangda manemgi manakta changsinduna haijay. Ima, mahabomda kham. Ay nabada loiriba. Mahabomda khamo. Khombana hai. Ima dalale hayo. Arubi so khanghauduna wakhal taraktuna manemgi makhum konduna haijay. Ima, namaulan. Ima gina phamda. Namauta sengalan. Namaubo apang bini khanduna. Namaugi ngakpi pham thokchaba irase. Imana amukta de ngakpi. Namaulan kre ima. Mamau nupi wahai se tabada amubi mahak benjay. Yari. Hogano. Imaulande. Bunga. Imaubu phugano. Imaulande. Imau gari sulande. Arubi mamittagi mapi sinthana kapjay. Aise kayada pukchil pikluraba nupino. Makoi tachau. Ay lankre. Makoi tachau. Ay lankre. Ima. Ay lale ima. Asumna yamna nungshiraba mikup ama haibadu oiki. Asumna amubi mahak. Machanupa amadi mamau nupina kanna hotnabadagi. Matam kuina naduna layraklaba magi lainasing adusu. Tapna khara naba pharakpadagi haujikte mahak naba phakirami. Indon amubigi punsi asi haujiktada tagat tekhalakpagum tawri.
ꯅꯣꯛꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫